Nongthombam Biren Pamdre Haiduna Chief Minister phongdagi Louthoklabanina Chayol amagi Manungda Matik Chaba Chief Minister ama BJP na Puthokpirako ngamdragana MLA shing resign toubiro anuba mikhal ama pangthoklaga miyamna yaba anuba laingak ama semnasi haina Shiv Sena Manipur ki President M Tombi na phongdorakli Babu Parada leiba party asigi office ta pangthokiba paugi mifam amada wafam asi phongdokladuna mahakna makhatana hai Manipur da PR thamliba ase cookie singi apamba PB baga chak manare cookie singna Nongthombam Biren Chief Minister phongdagi Louthoklabanina haiba wafam aduda saukatpa manba Manungda chatharaklipa lalong ase lotlabaso phonglaba wafam amani Chief Minister oiningba BJP gi MLA singi lamzil tanabada ngasidi suspended animation lakle Lan gi chaithing marak asida suspended animation gi chaithing amuk lakpa asina ngasidi lamdam asigi miyam penadre Khulngakpa ichainaw kyana thawai kathokli MLA singna Chief Minister gi pham tanabada group semduna lobby tongnari oirakliba leibak ki fibam asida Chief Minister gi pham unaduna leiba asi lemzaningai oide miyam nasu nungsiroi miyam gi apam bagi mayokta lepa political party amata matam sangna sasan toba ngamloi miyam gi mihutni haiduna assembly da pham liba MLA sing kok chungsen naduna athuba matam da leader ma khanbiu Central leaders singi yaka yenglaga thabak toba tokpiu hauzik oirakliba political gi fibam ase Kashmir Sharuk ani ahum thoktuna tongan sasan toriba asigumna Manipur su machetana thugaina ba center gi khongthang oiramgadra chingna daba ngamde chahi lising kya gi puari leiriba iramdam asigi saktam kanana su thugaibe yaroi Manipur gi territorial integrity gi matangda Shiv Sena na kaidongmungda compromise toroi haina mahakna makhata khi अखोई लीडर खनमंगम लीडर मलो तो लीडर म खनमंगम रदी मदुदा लिसांग सिंह पियार थमगा मणिपुर अदु मचे नम कायन कनो तौन अखोई कश्मीर दा अखोई 2019 दा पियार थम 2019 दा अनि थोन खाइदोपदो नो दैट अदु कश्मीर दा यावे आय मणिपुर दा मधु गुंबा अखोई तौननब मीसु लेते तौनगासु या तौबसु यारोय तौ संसार थेने खोय अदुगी फॉर्मुलेशन मामा संसल पोजिशो शिव सेना सुकिमति पेंदे अदुगा इसा इनाउ मया मामा अखोगी इंडिया के अगेंस्ट लेबिसु नतबा सेंट्रल फोर्स खुद थाबसु नतबा अखोगी इपाबुगी लमखोयसि कननब साबु सादु लेबा गांग सिंग थवाई मांग खोटपा मयाम सिंगदो अदुगी पोतुदा अखोगी MLA सिंग नंबर इकायोबा मी थवाई बो मांगनरे अदुगा अखोई चौकरी मुनबगी लीडर खनमंगमद्रे अदु कयाम इकाइनो पोनोबा कयाम इकाइनो पोनोबा अदु बोदा अदु मयाम करी खलंगमनी अखोई सि करी गांगना रगोनिना खनमंगमदबा अदु इकाइ खंगदबा अदुगुंबा अखोई MLA सिंग करीगुंबा सिगी हप्ता सिगम गवर्नमेंट सेमंगदि लोइना रिजाइन तोबिरो अनो इलेक्शन अब तोगा मियामगी अखोई मिहुत खल्लसेबा